हौजे हौजिक अइना लेजरिबा मफम असि मणिपुर की अमत तंगाइरबा ख्वाइरमन कैथेलदनी मालेमदा अकीबा फंगना संदोरकलिबा कोरोना वायरस म्यामना कोविड-19 हाइना खंगनरिबा पैंडेमिक ओइरबा अदुगुमलबा अकीबा फंगना संदोरकलिबा लैना अदुदगी ngaktoknanarugidamak इंडिया गवर्नमेंट अमदी मणिपुर लैंगाकना हौखिबा मार्च की तांग 15 दगी लॉकडाउन लौथोखिबना मरम ओइरगा हौजिक इमा कैथेलदा ओइरबा फिबम असि म्याम पुना मियेंग तामिनसी ngasiga thana lockdown numit 12 ni sujankre kaithel asi chikna chaina ngamamdaba kaithelni adubu ngasidi khuntak lansibaga pangkhak oire nongmagi aphangba manamasing yonduna imung pujaramba kaithel phambi kayagi mafamdadi awaba mayoknaribani amaromda india government amadi manipur laingakna awaba taraba imung singda cheng hawai khara piriba asina khara makhaidi safari ngarang manipur laingakna thokiba order amagi matung inna lakliba april gi tarik 12 fawbada karigumba makal amatagi dukan sing makal amatagi sathok sasin tawba yaroi haina thokre adumoinamak athingba asida essential service pharmacy amadi dairy donba dukan singdadi athingba si konsiloi hairi manipur da su coronavirus covid-19 positive oiba miyoi ani sukrabani adumakpu thangmai bandagi ihan hana coronavirus positive oikibi nupi masa adudi masam u fagalaktuna test toba matam negative oikre asumna manipur da positive oiba case lakpadagi manipur police na lakolakpa section thaurangi thabak atuki matik kankalakli lockdown thugaiduna lakpa gari kaya ama detain tawduna thamba amadi fine thian bana chingba kaya amasu tawri मणिपुर लेंगाकना कोरोना वायरस दगी ngaktoknanaba lokhalakliba section thaurang kaya sida lamdam asida leiriba mipum khudingmakna amatto oina leminaduna thengnaba mathau tadabra habasi achobo wahang ama oiri hiramasigi matangda cameraman Naresh Kaloinana paudam jaribi Arun Bala Times of Manipur Khwairman Bazar